Sigi North Korea haribuli boxda Sigi Kim Jong-Un haribani pasna maning makha tongna kusira si tawduna pale haibasi masai koi khudingmakna khangle Magi leibak si prithvi gi tei leibak singdagi top mawng amada tokhai taduna lei COVID-19 ka lakta watlingai mamang-mamangdagi atei leibak singa sukna samnadanaba quarantine tawduna dum laklabgi mawngni North Korea si prithvi gi tei leibak singdagi tokhai na leiba khak natana prithvi gi mafam atei da chanadaba jut chadaba niti niyam kanglon kya amasu North Korea stadi chanari Moi praja singna pamna haraungna chanabudi nate moina nampu sasan dekda chanan mane praja singi marakta si to wai ya ya te haibagi akanba thing mana pik thalab leibak ni North Korea jeans leibia de condom leibia de nupa na samkak pada fau adumai kak pa yaru haning sin leibak ni North Korea ngasigi videos da pudu laksari beramsna praja singh ha khonggaung na dun leibak stai da leibak sigi mapu riba Kim Jong-Un gi loina be Risolju Kim Jong-Un na magi Nupida maning makha tamhanbra kusira si tohanbra haibasigi matangdane paukhum taminase North Korea haribali box dadi kusira sigi wase masi Kim Jong-Un masana tana tokse Kim Jong-Un gi loina bigi maming Risolju kawe mai nupi oirabani adana tawning bu tohalamgani maning tek thok tuna chathalamgani haibadi khanbiruno Kim Jong-Un gi nupi na ngak da yadaba in da yadaba kan barul kharahana khangminase Number 1 Ming Honghanba Lohong laba matung nupi amana maproi bagi yumnak loba masagi yumnak on ba haibase masi malem gi leiba kya da chanai adubu yumnak olagaso Ming on ba haibasi sanate Makal mathil games singi award pasi masi winjol da dilaite free cell snake ras makal gi 100 plus exciting games sana bayai isagi skill ka chana games sing sana duna lupa lakh ama phawgi cash reward live yeng biya reward si paytm UPI natraga bank taki directly withdraw to bayai gaming khang natna mas da shopping to busu yagani winjol store da asphalt minecraft free fire games ki currency cheapest rate fangani big bazaar dominoes mintra hotstar gana na chimba brand sing discount coupon so phangbigani khudong chaw simasina suloidre winjol spinner nungti ki unglaga bike smartphone natraga weekly jackpot 25 lakhs power down we are the fang we hale window spinner strike then this kak maintain to biraga pambi sing na hujung download to bio window adubu Kim Jong-Un gal hongge hana gadi kainya ado masagi maming hana on da yade ming olhalib sigi maram se moi gi lengak se ki matik security foiba walot kan mamaram na nupisna le sharing e kadai kadai da kari tamaki kari tawrami haibani sing se lotsin na bagi oigani da na thajanai asigum bas leibana North Korea gi praja ayambana Risolju se magi asing mamaming kari kawe chahi kya sure North Korea gi karam mafam gi ningol no haibase mi ayambana khangnade ninbu ngangnab dile madudi Risolju khutkan pangan bai mung amagi ningol ne mapa to professor ne aduga mama na doctor ne adubu masai nakhai simba wadi nate Number 2 angang miron ba pukang ba uhandaba Angang miron bhaibasi masi mung mising hengalani dana harau tiamna wawalangai memory oinaba photo mayam ama kaplaga phaklang da thenari bani adu Kim Jong-Un gi nupi angang miro lagadi phong na chathuk chasin tawba yade public te lu tuna thame lohong khraba matung tha ani gi maya Risolju kanamtana uwa phangkida bai wa malaikhi tha ani gi maya matamsta praja singna asumna phokhanaki Soidre, madandi amanatraga madi, soidana fangamane. Adubu numit yangkai ningi matungda Risolju 2012 da Kim Jong-Un gi mapa Kim Jong-il gi ahanba death anniversary numitamu saphongaki. Sidi puk kangera kangwera, nagera naroira, yaudaba yadaba, yam maruiba numit amane. Numit sida kaap ki basi ki photo se, analyst na nainarugdagi Risolju mirole. Miron basina public dagi lotuna thamakpane haibasigi, ingit phangbang amakibane. Magi saban muti sing bio 2011 June ki photos tagi 2012 ki photos na magi puk ki saruk si hena tongthong na uri jingnavasi hena nakai sengan krivas na sigi Dennis Rodman haribani pasi 2013 ki March da Kim Jong-Un unaban North Korea da lakhi ningsing bayai Dennis Rodman saknai raba basketball sanaro yamane
amadi Kim Jong-Un mabani yam luna chana tinabane. 2013 ga horpada Risolzuna juwe ko bi angang nupim chama pok na haivasi masi Dennis Rodman gi chindagi khang mangam na rakhi. Dennis Rodman gi chindagi juwe hari ba angang sing matang da leibak na khang na ragaso Kim Jong-Un amadi Risolzuna punna macha kya pok khre haivade chap chana kanana su khang mangam dri. Punna macha ahum di suramani thazanai. Number 3. Haukraba matong gi wari manghanba. Kim Jong-Un gi nupi oige haragadi magi haukraba matong gi thoidopo wari kharadi manghanbagum tawe. Khudam oina Risolzu se leisaringai un hasur kasra gi saknai da bisai shakpi am oirami haibagi report ama lei. Adubu matam amada sei shakpi am oirami haibagi profile se manghanbagam Kim Jong-Un na Risolzu ne sei shakpagi audio yawba CDS kya khomgatuna mai thanki. Masida sunatana Risolzu gi maramda kumna khangmane haiba un hasur kasra gi mission mapan hatkibagi wa musulaiki. Wafam si South Korea gi former spy chip amana maga phungdurkhibane. Number 4. Camera mamangda yarim khile hendaba. Laiba ki makok thongba thongbe seleb matai manaw singna sorok amjaw la zatpasi cameraman singna maningda mari inanai. Atai libak singna message anaragaso North Korea da dikhenai. Kari dikhenai. Madudi Risolzu yarim khai camera da mamita kitanaba ayama matamde Kim Jong-Un gi maningda background da lehelle. Mabani gi lohongbagi maramda praja singna kari hainari haibadusu machit ama khangminase. Makhoni karai da thingnarakuna karamna lohongakhi haibase masi kanamtana tangdangba khangde. Khara man hai makhoni school lagi thingnarakibane. Adubu analyst Jong-Sheng haribin pasna phangdurukpadade Risolzu si Kim Jong-Un gi mapa Kim Jong-il na khudum bina thinduna khalambane. Sigi theory si chumbayai maram di ningsing bayai Kim Jong-il na lohongkiba nupi khudingmak magi mapa Kim Il sangna khudum bina thinduna khalamba ngaktane. Atopa nupi ama North Korean praja singna yam kini kai khumdaba nupi se masi Risolzu mathantani khalagadi langane. Atopa nupi ama gasu leide mahak tudi Kim Jong-Un gi machanupi Kim Yo Jong ne. Mabung machan se to khaibam phamamda puna chawminarakpuna makhoni si kok yam chana bai do oi. Leibak si Kim Jong-Un gi mingda lejaragaso leibak ngakbagi paramiyat padi sigi nupis na yam batawe. Sheikh Shah ki nupi nate machan nupis na Kim Jong-Un dagi hena khudong thiningai oi haiba wapam phawbu leiribane. Kim Yo Jong na North Korea gi kari pham paide mana mabung Kim Jong-Un bu karam na loine hiram sida su matang sabada video ma soidan putun laksake. North Korea gi matang se mamang na su video ki ama semjakhrabane. Ying bidri basing na description dam putang koi thokpiro.